Ngasi fongkiba tongan-tonganba nungthil paukse kharagi collection miyam da khudol tamjage Kuki Inpi na MLA singda detect tawba ase illegal oi MLA Kimneo Paolienlal amasong Letzamang ase AKT gi Kangbuni haire State asida popular government ama sembada Kuki jo MLA singna saruk yaba yaroi haina Kuki jo MLA singna detect tawriba ase illegal ni Kuki Inpi na Thadou mar paite bypai jo natraga Atopa jo kinder tribe singda makoigi apamba moongda detect tawba yaroi haina Thadou Inpi Manipur na thadorokpa Cherola man hairi haiba nungthil pause ki chipong ama oiriba kangla paudagi lokhotcharaga thamjabani Cherola sina makata na hairi bana Thadou Inpi Manipur ase Thadou tribe singi mahut chiliba civil body amani MLA nemcha kipgen amasung Haokip kipjen anigi makada leiriba Kangpokpi district ta Kuki Inpi Manipur ase effective oiba body amanate Kuki Inpi gi influence asina Jomi MLA sing haibadi Bongzakin balte amasung MLA Haokte jo tribe ki MLA Chinlun Thang amasong Mar MLA Ngursanglu Sanatik Karimta tawba ngamloi Kuki Inpi gi makhada leiriba ase any Kuki tribe oiriba MLA Haokip hangseng MLA Paolienlal Haokip amasong MLA Letzamang Haokip khaktani adubu Thadou miyam ase Manipur gi mafam khudingmakta leiribani loinana MDC MLA amasong MP na chingba local state amasong national election da mikhal thengnaribani hauzik Manipur da separate administration demand tawriba Kuki jo MLA taragi manungda ahumdi Thadou ST certificate makoi sing adudi nemcha kipgen letpau Haokip amasung Haokip kipjeni Hairiba MLA sing asina makoi SC Kuki na haina masak takpa pamlabadi any Kuki tribe ki certificate ta lawgadabani Thadou schedule tribe ki certificate pairiba MLA sing asina popular government ama sembada saruk yabada maong amatada apanba pibagi hak laite maramdi makoi sing adu Kuki nate Thadou singni Kuki Inpi Manipur ase criminal intimidation criminal conspiracy unlawful restraint obstruction of public functionary na singbagi charge tawba yai loinana makhoi na chataba thabak thawngsing aduna public order amasung constitutional governance ta athingba piba tarabadi citizen charge tawba yai Thadou National Council amasung Thadou Tribe Council ase Kuki Inpi gi saruk amatta oirakti hairi makata na Mizoram da foreigner amasung resident sing khandokpagi bill center na athubada ayaba piragani haibagi signal pirakre hairi Myanmar da hojik thokliba irang asina maram oiraga nungti nimit khudingi leptana yumthangnariba Myanmar da refugee kaya chansilakpa asina maram oiraga achobu wathok lanthok kaya tholakpa haure maru oina drug amasong tongan-tonganba crime kaya tholakpagi achobu maram kaya su oiri Mizoram da thokliba drug amasong crime gi case singi chada yankhai di refugee sing asina oiri masigi mathakta hojik Mizoram ga lonnaba Myanmar gi border da CNA amasong CNDF ki kangbu singi marakta hojik su leptana khuthoknariba asina refugee masing leptana hengalakpana Mizoram da foreigner amasong genuine resident sing khandoknabagi matangda Haokiba chahi 2019 da matam adugi Mizoram Assembly na pass toramba the Mizoram Maintenance of Household Register Bill 2019 President na athuba da ayaba piduna ek oina chanahannaba Mizoram gi Chief Minister gi maikaidagi center da yamna kanna taksinkhre center gi maikaidagi su chahi taruk namsinduna lakiba bill ase athuba matamda President gi ayaba lawnaba mathau taba tabak sing paikhalagani haibagi thajaba pirakre hairi Mizoram da refugees sing haijilakpana oirakliba phibam asina maram oiraga tangai fadana bill ase pass tawnabagi matangda haukiba July 3 ta Mizoram gi Chief Minister Ladu Humana Union Home Minister Amit Shah ga unakre unaba aduda bill ase yauna Mizoram gi oina thomjol da piece ama lingnaba lengpui airport transfer tawnaba amasung state flagship handloom scheme sing pakhanabagi matangdasu wari sanaki Mizoram da foreigner amasung genuine resident sing khandoknabagi bill ase 2019 gi March 19 da matam adugi Mizoram gi Chief Minister Zoramthanga na lead tawba Mizo National Front ki government na assembly da pass tarongki bani loinana bill ase matam adugi Mizoram governor Kumanam Raja Sekhar Ram na India gi president da refer tawki bani Amit Shah ga unakiba aduda Mizoram gi Chief Minister asigi makaidagi makata na phangdoki bada Mizoram da haukiba chahi kya gi mamangdagi yumthangnariba meri baksing dagi ain kaina mitok kya changsalaki bana state aduda yamna arubu ma kaya mayoknare maru oina development amasong welfare program kaya gi khudungchaba sing hairiba foreigner sing asina lauduna leire maram aduna state adugi miyangbu yaifanaba pakhaliba development project amasong welfare scheme sing ase genuine resident sing na phangananaba bill ase athuba matamda pass tawduna ek oina chanahanaba honabiu haina taksinkhri Mizoram ase nongpoktana Myanmar ga nungsuptana Bangladesh ka lonari bangangkhoi gi saruk ase punna kilometer 919 ni hauzik su Myanmar amasong Bangladesh tagi lanjelakliba refugee lising nipugi mathakta changchapam lawraga leiri haike wafam sing aduda Union Home Minister gi makaidagi haikibada Mizoram gi Sarsip district ki
Thongzolda Peace City ama sabagi wafam asi lakadoriba parliament mifamda pukhalagani loina Peace City asigi damak mathau taba thabak sing paikhatnaba Union Finance Minister gasu khanaragani Lengpui Airport asi Airport Authority of India da sinnabagi matangda adudi Union Cabinet meeting na putoktuna khanaraba matungda chap chaba wari ama launaba honagani haibagi thajaba pirakhi hairi amaromda Mizoram ga lonaba Myanmar border da hojiksu Myanmar gi resistance group singi marakta makoi makhogi area Operation ki damak khut thoknari ba asina maram oirega Mizoram border da security gi ahen ba section tharong seng lokhat khre hairi makha satarak pada nungtil paukse ki chipong ama oiriba paukzel legi lokhat charaga thamjage Senapati da Mahiroi Singh Aadhar enrollment tauna ba upper registration haukre hairi Manipur da ahan boina mahitam liba Mahiroi Singh da Aadhar enrollment tauna bagi damak Aadhar automated permanent academic account restart upper registration gi drive chathaba haukre drive as district administration gi mieng makada Ministry of Home Affairs na piba guideline gi matung ina Senapati district ki oina government amasung private school sing da changduna Mahiroi Singh gi upper registration ase tha ase gi tarit gi Senapati da leiba St Joseph School Chajauba Nazareth Residential School Maunu chingba mafam sing da haukibani ani suba nimita Mau da leiba Don Bosco School amadi Don Bosco Puna namai da chathaki haideba campaign ase Aadhar enrollment tawbada changdaba yadraba mandatory biometric update haibadi chahi amadagi chahi manga phawada MDU registration tawba aduga Mahiroi Singna chahi tara manga helaba Aadhar card piba asni Official sing na phongdorokpagi matungina upper registration tawba ase yamna maru oi maramdi Mahiroi Singh na digital platform ga link tawduna DigiLocker di National Testing Agency amadi Aadhar ga mari leinaba thabak thorom singda Mahiroi Singh da kanaba pihanmani Senapati da satakiba campaign aduda ADC Senapati gi Chief Executive Officer Adari Nehayo Zonal Education Officer L Solomon Anibu Nodal Officer oina hakibaga loinana upper register tawkraba Mahiroi Singh da July 13 phawbagi manungda makoi singi ID sing yentholagani haire Hiramasiga mari lenana Senapati District Administration na Mahiroi mama mapa amadi beneficiaries sing na Integrated Child Development Services na pekhalakliba Aadhar ming chanbagi thabak sing asida birth certificate Aadhar card amadi Schedule Tribe certificate sing produktuna sitha hauriba angang sing enroll tawba yaragani haiki